aduna EIKHOI di sar tasing na hire ga CM ama soi ama taunar ga yana ban na tra ga di si ba ja oi jiru she hanna su not today only hanna su kam su jiru da happy gre ada honorable former CM ga wari na taunar ga UNC ga yes hai ba matam da ui ko aba ko na pai ko ki da ba mali ko su grateful ko ga su ma gi ni se ma asian su da ga laina su kra ne ni kada ko ha su su aba ko si hai ba matam da hoi hai ui ko to bi ada sarkar president rule hai adu da su UNC na kano da taksil le hoji ano ko la pa su once amra ki ne adu bu sat ko khut pa gi ka timing se mai ka ni na karena di puna badi ngamde adina sungai kawi ada masih su koi sai lere magi kendra ni kasih na hire gadi adu bu ai chiru ama oina president ama oina ena haining badi adu kumba ayaba ama CM dagi ngasai su ena koi sar koi se yang honor kawi ena makoi bu usit ba ada sar koi cabinet koi sar koi na KAYAM koi di kenol le ibangam gadra kore sar koi gi wa sita koi na just hire ge ada ai chiru gi people she hand to mouth ui chara ga macha ani ahum leiba ada college tamba ama tauba ada magi mana masing mapang yon batu na macha sing thakpa ngamdra magi nipa se mystery taubuni tek tak adum hai tauragam macha si thapani sumai tauna EIKHOI di sar koi matena second ama oil ko CMC unahalu ayaba ama inasi soi tausi EIKHOI mayam ama hairot hanna kang chukisu ai amtang phongdok ke aduna masi yaragadi ngasi koi puninge ada matu leitragadi koi pudabi MLA leite hana sittaba su manchila nate sar EIKHOI chiru tribe ama oina ai haijabani aduga director aduga DC jitana secretary leite haina sittaba ai wakhanda adu adom da la pressure ko ameta aduna ai nagagi mayam MLA mayam sudai ai wakhan mu pikte chawi adu su payamuk lepi bangam gatra haiba sini sir toina thoksilak pasi highly condemnable. So being a human, we should also at least love like we love our life. No, so others also should love the others' life. So how long it will pull on like this? So it is highly condemnable, and we will try to nab the perpetrators as soon as possible. Sir, will this
the two incidents yesterday, one in Noni district and one in Kangkuki. Will this case be hand over to NIA or some investigating agency for more further? That the government has not taken any decision on it. And yesterday also under the chairmanship of Honorable Chief Minister, we had a security review meeting with all the central paramilitary forces and the state forces. And we'll take a call very soon and we'll let the media person to know it. Thank you. Hojik phawbada civilian sing Thoudok 3 ado Thoudok nanaba kanna khoi CSO sing aduga akhoi political leaders sing akhoi kanna negotiate ama taunari. Even we have apprised the Minister of Home Affairs through IB, and we are taking care of all those captives. Sir, how many people were taken hostage? In total? So in total, more than 38. 38. So More from than both the 38 communities. from both the communities. And we need to restrain. We need to shun the violence. So there, I do not know what happened. We have got a very, suspicious in our mind that there are some people who doesn't want Manipur to return into peace and take the part of progress. So we have to find it out. Thank you. Public ke awabasi pumani responsibility government ama oina government is to from to to na le Leibak thibati akhoi thohaning daba thokta ba kyam marum honar ko leirabisu adum thok thuna leibase Leibak thibati miyam gi damakta community ama ma gi wasunate sibana ba thokpa violence habise de loina mangjaba khaktani aduna akhoi leaders ama oina so khoi to from thok tawgni moro oibadi public miyam se bhap ta from thoi community amana blame tawbana aroi oroi asina solution pura ka tawsunate aduna miyam pullaga sigumde thokpa yadi hana masamsa ge khunda masamsa ge community da masamsa ge area da control tawna ban natana sipai na police na sigumba se loina thingba ngamde maramde public na yam government na to from thokpadi haubadi ngasi fawa tawle mi am su khangi baduni adubo public cooperation se yam ru oyana haini hozik fawa thadop ki paudi leitri adubo civil society ke level da government ke level da pau founder release tawna ba detain tawkiba mi am community amama oirbasu siguma civilian sing innocent public sing badi din to phuside chumde aduna mayam na bahap ta minaraga public miyam changya haraga si innocent life sil release tawna ba save tawna ba rescue tawna ba honna siana kan honare hozik te haibidi ngamde adubo khanglakni hozik kanana tawbuno kanana boost tawbuno responsibility de kanada ta dawbuno haibisi de khanglakni but hozik onadi asinani haibise kha certainty de laitri akoi government of India da home ministry da akoi government side ke asi ethnic class hagdra lebak thibasi gumba hek thok padage akoi appeal tawjabage center na su angamba meeting security thargadi honore lai hoje makha tana khanghodna hek da thok tuna leira government akoi ge honorable chief minister na to pham thokpadi tawduna lei adubo aina hanjin haining badi Manipur da paliba praja punamak akoi bahap taminaraga nungsinaba puraktri phobadi amana amabo yengthiba amana amabo suspect tawduna leiradi sigumba Thoudok si loy banai waga dawde khoi public ni adu public bahap ta pham tho e Chiru Jinion gi president ama oina hujik se thaupuri ada ngarang gi Leibak thiba Thoudok asi yengba matamda tasengna ikhoi Chiru tribe oina ai mayam gi on behalf ta ai haijai ai yam pende aduga strongly condemn ai towi aduna masi ngarang gi leikhi daban mi se Wilson Thanga kowi
leikidaba nipa se innocent habdi hand to mouth hojik chara talaga chaba mini aduga sokhiba nipa se na olive jatung koi aduga magi nupi aram jatung pung taruk ka minute kun police ki report matung inna aina phangba matam aina phangba wo hei matam se pung taruk ka minute kun PM ni aduna mokhoi si nungdang lekpa Joujangtek ta dagi chatlaga leimatak lomda leaga thabak suba chatpasida ada Joujangtek tagi khara kumaga aduga mathang ekhoigi rongmei khun nungsai haiba lei madu yaudringeida ekhoigi lamdi tasengna hairagadi koki gi lam oire mokhoina kaplakpado mokhoi sports police ki report matung ina koki lamda adugumba thodok tu thoaga adum hai ekhoigi karisu nataba thabak suraga charga hingjaba nipa se adum sikhre aduga anina sokhre aduna ai chiru president ama oina aina pambasi tasengna ekhoi sarkar sina karino ekhoi manipur gi law and order karino chingda tauribasi kanano masigi maduda tauriba thodok thohaliba perpetrator se ekhoi puthuk piu hapta ama numit mari mangani manung sida mase puthok taradi ekhoi asiba hakchang se ekhoi loroi aduga government na tasengna matik chaba ekhoi custom gi oiba thoram pareng pangthokpa yaba aduga ex gracia aduga machanipa ani leibasida matik chaba 12 pass tauba BA tamba leirabani masida matik chaba thabak ama asi pibiu haibasi ai tasengna union gi president ama oina aina appeal tawi aduga tasengna ekhoi chiru se mi jamjade mathangsu ekhoi kangchup chiru da ekhoi mi ama hatpire adugi su ekhoi honorable ex CM Birengi matamdani maduda thabak ama magi nupi da chanaba ama pigani hairga hojik phawba pidadana lei ekhoi UNC ga approach tawkibani ado hojik su phangdri madusu anoba CM na madusu ningsing biu aduga ekhoi chiru khakta da oina ubiganu lobiganu ekhoi gi CSO chinglomda UNC lei aduga ekhoi gi tambakta kokomi UCM mayam amale ada ekhoi gi demand asi pidragadi organization kaya ama CSO ga tied up taunaraga ekhoina pangthokpa yaba akanba khongjang ama asum pangthokani haibasisu ei sarkar gi mafomda eina sumai ten tak oina thamjari garang mi hatu ta kana da chingni leigeba chingnabasi ekhoi tasengna asi haibabudi ekhoi haiba ngamde adubu lamse koki gi lamda oi haibasini aduni adubudi lei haibadi tasengna ekhoi ajuki thodok to karino haibdo ekhoi na madu tawba ngamba karino ekhoi kanubudi nate adubu adumba thokhibado adoda ekhoi koki lam doga hairagadi karino haibasi ekhoi adum ekhoi na tawba ngamba ekhoi gi appeal di ekhoi manipur asida inai tabasi ekhoi thohaningdre ko adubu asida tauriba thodok kano tauriba kangbu se yengba matamda manipur se nakong da taraga hekta justice tawba ko min na phajana uraga judge tawba nataba asigumba kaya ama leibanina masi CSO kangbu organization kangbu koki aduga naga any kano ekhoi gi meitei kangbu da su asigumba sidi koi tawhaningde haibisidi ai appeal once again ai appeal amuk tawi